Akasvani Imphal Ketrimayum Chitrabhanu na pau pazeri ahan badamaru eba pau Malengi mapam pumnamakta pangthok na bagum Manipur sungasi malengi akoybegi fifum kanba numit World Environment Day pangthokli Miyangi khongchet amasung paksana u thabana numit palan asigi mapung oiba saktam oiri Pradhan Mantri Narendra Modi na lebag lahok kansi iho Safe Soil Movement hokdokre Kendra ki Siksya Raja Mantri Dr. R.K. Ranjan Hairi leba asida magun lebe seksya pinabagi damak anawa National Education Policy lising ani kun semle amasung Jal Sakti Mantri Gajendra Singh Sekhawat na Hairi hauki bachehi nipan asida sarkar na misam miyam da sakti pinaba amasung makhogi punsida awonba amapurak naba thaurang kayamarum lokhatle Malengi mapam pumnamakta pangthok na bagum Manipur sungasi malengi akoybegi fivum kanban numit World Environment Day pangthokle Rajata ki thoram Manipur Sarkar gi Director of Environment and Climate Change sinduna Imphal gi Hairangong Thong Maibam Lekai da sewage plant safam da pangthokhi kumchi segi numit palan asigi UN gi team di Only One Earth haibasini thoram aduda Mukhyamantri Nongthombam Biren Singh Forest Environment amasung Climate Change Mantri Thongam Biswajit Karam Sam MLA na chingba saruk yakhi thoram adugi tungda World Environment Day gi sticker t-shirt cap release tawki amasung Mukhyamantri na Royal Riders Manipur gi motorcycle rally amasung lamthaki madugi tungda Kangla gi Sri Sri Govindaji Mandir gi nong pokthang basarukta ujara thabagi khongsang sangsin khi Chitrabhanu Zilla tasu Chitrabhanu Forest Division asinduna miyam buwa tahanaba amasung u thabagi thoram ama hokre maduda khunagi tongan ba mioi kanglupsing amasung lupsing amadi hana amukta saruk yakidaba director lecturer mioi sing su saruk yakhe Numisida Zilla adugi oina Assam Rifles BSF Medical Department Lamka College Nehru Yuva Kendra tongan ba village authorities sing amasung twinning area gi khungang kunithoi gi apun batim amada punna uchara lising manga hena yenthokhi Rajya National Program on Climate Change and Human Health National Health Mission Manipur sinduna World Environment Day gi thoram lamfela leba RD wing da pangthokli thoram asigi team di mahusagar nungsisana na hingminna ba haibishini Loktak Development Authority sinduna Bisnupur Jilla gi thanga de leba Loktak Lairambi ground da pangthokpa World Environment Day gi thoram amada kendra gi mapan thoram amasung Siksya Raja Mantri Dr. R.K. Ranjan T. Robindro MLA amasung LDA gi makok thongba official sing saruk yari Zirivam dasu Friendly Environment Warrior na sinduna numit asik pangthokli Ziri Kaithal legi Kasturba Gandhi Girls High School fawba miyangi khongchet ama chatlaba tungda school adugi akoybada u thaki amasung miyangi mifam amasu pangthokhi Pradhan Mantri Narendra Modi na World Environment Day da hojing ngaki mamangda New Delhi da lebak lihau kansi iho hokdokre Akasbani pangmin hai iho ase social agli ba lebak lihau gi phibam miyam da khangan ba amasung lebak lihau amuk hana fagana na ba wakal purak na ba malingi oiba ihongni iho ase JSC gi March Sadguru na leba kuntere yauna nimit chamani chathagada ba motorcycle gi khongjang amagalona na hokdokhi bani nimit chan manigi khongset adugi ngasi humudra mangani chanba numit ni khongjang asi Pradhan Mantri yosilakpa asina leba asida lebak lihau gi phibam phagana na ba honabada leiriba phirep adu utli World Environment Day da Pradhan Mantri Narendra Modi na ngasi Lifestyle for Environment Life Movement haibagi malengi oiba iho ama hokdokani thorambasi virtual oina numidang wairam pung tarukta pangthokani iho asina akoybagi phibambu ningthina khangba punshi mahing ama lehenabagi dam malengi mapam pumnamakti academia university amasung research institutes singa lanai mioi kanglup sing amasung lup sing bu ithil pibangamba puning thogana na ba wakhalon amasung atei pambe sing puthokna ba life global call for papers hokdokani Wakalon asina akoybagi phibambu wakhan yaudana amanga khaktana thohanbagi season bagi mhota ningthina va tanba amasung maram chana sinnabagi punshim hing amabu puning thagotkani World Environment Day da Rashtrapati Ramnath Kovinda mipum khudimakta climate change da singar libusing matik chaba pakhum piduna amasung mapung phaba chakon hanabagi wakhalon puning thagoduna tungi mirol gi damak pithribi asibu ngak sena ba amuk hana warep longna ba hairi Tutu da thagapa world amada Sri Kovinda hai miyam da aikhoigi graha pithribi asibu hena lunan ba amasung masamu phaba graha ama ohenabagi makhoigi lafum thokpa thokdang longna ba taksin khi
World Environment Day nimitta ngasi Housing amasung Urban Affairs Mantraloina Clean and Green Campaign hogdokani khongjang asigi makhada lebak sung tungbada leriba urban local bodies singna leba asibu amukta sinaraga hundopa plastic sinadaba leba ama ohaina bagi matangda amasung akoibigi fifam fagananduna saruyana na bamyambu baptahana bagi thaurum sing pangthokani Iramasi matangda Mantraloina Rise amadi Union Territory punamakta akopa warol khangan kre makoida thaba advisory amada chaliba tha asigi kuntra fawada amuktung sinarga hundokpa plastic sing tinena bakhangan ki Mantraloy sin hai udosing tigi thodok liba plastic ki fata hawdising cement planting da fuel oina sinna ba natraga lambi semba da soidina sinna ba Rise amasung urban local body sing da cement plant natraga audio ki unit singa yanase sehi tawno gadori Amuktang sinerga hundokpa plastic tingbagi pauza sandoknaba amasung madu thabukta ontoknaba miyam hupna saruyana basu hairi pauge marak thatna atenba break ama कदम कदम पे जनता मोदी जी के साथ चली है इन 8 सालों में करोड़ों पक्के घरों को बनते देखा है पूरे विश्व को एक नई उम्मीद जगी थी भारत से आत्मनिर्भर बना देश जब घटी गरीबी भारत से पिछड़ों को पहचान मिली गरीबों का कल्याण हुआ भारत क्या है पूरे विश्व को अब जाकर ये ज्ञान हुआ अब भारत ने ठान लिया है करना बहुत कुछ और है ये भारत का नया दौर है भारत का नया दौर है ताबीरिप पावसी आकाशवाणी इम्फाल दगिनी केंद्रीय मपांथरम अमसुंग शिक्षा राज्य मंत्री डॉक्टर आर.के. रंजन हाइरे प्रधानमंत्री नरेंद्र मोदी की लमसिंग मखादा लेबासना मगुल लेब शिक्षा पीनबकी दमक अनोबा नेशनल एजुकेशन पॉलिसी लिसिंग अनि कुन सेमले थौसिल असि की मखादा मालेम था की मगुल लेब शिक्षा पीनब अमसुंग पुंसी सुप महि तंब यानबगी थौरांग सिंग यावरी अनिरक शुभ एशिया पैसिफिक रीजनल एजुकेशन मिनिस्टर Conference Wangangbada Dr. R.K. Ranjan Hai COVID lecture namaram oduna mai masing tambagi mata mangan ki basing ko hanana ba e-learning gi khudong chaba kaya hogdokle exam amasung assessment gi reform amasung vocational education bu amuk hana yingsin ba habasi thosil asigi mapung iba miyang amashuni masigi mathakta research na singbada su ahen mamiyang thamna ba honari mangna hai UNICEF na education science amasung culture gi khutangda Asia Pacific lamdam asida jai humbudra manga chupna honarakli masigi damak mahangna UNICEF tawbimal khangba utli Jal Shakti Mantri Gajendra Singh Sekawan Hairi Hokiba Chehi Nipan asida Pradhanmantri Narendra Modi Sarkar na misa miyam da sakti pinaba amasung makhoigi punsida awan ba amapuraknaba thaurang kaya marum lokhotle New Delhi dangharang DD News Conclave da wangang bada Sri Sekawan Hai leba asda leriba ising pangpam sing ningthina ngak senduna yingsinna ba sarkarna Jal Shakti Mantraloy sembani Mantraloy asina miyam da aruba thaknaba ising pinaba turel sing sengdoknaba ithei lukhong sing fagathanaba amasung ground water gi chang henganhanaba nonggi ising yuksinna thamnaba honabada akhannaba miyang thamli Mangna hai isingi lamda hokiba chei khara asida lakolagliba thaurang singda aing asagi pibam soksin ba amadi hongdo hongsin to ba hantan bada isingbu ningthina yingsinduna sinabagi maru obadu bhap tanare haiba khangle India Sarkar na hokiba chehi nipan da lakhot ki ba makal makha kaya gisel tungi awan ba purakna ba thaurang na leba asida lalon itik to bagi mong honglalle India Sarkar na tax fine to bagi niyam konto hanaba GST chanhanaba economic digitalize to ba amasung UPI gi kuthangda transaction to ba hogdokin tingbagi sel tungi awan ba purak ba thosil tingbada laitho han bagalone na lalol itik to boda so laitho hale on basing asina leba asida lalol itik to bagi pibam han amukta oikidabam ongda fagathale honori basing asina bharaki 7 million asi malengi achoba 7 million leiba lebak singe marakta thanga thangna anirak shuba chehi oina khwaidi khongjal yangna growth lergani haina panari aroi bada maru eba pa khana malengi mapum punamukta pangthokna bagu Manipur sungasi malengi akoibegi fifam kanba World Environment Day pangthokle miyangi khongchet amasung paksana u thabana namit palan asigi mapung iba saktam oiri Pradhanmantri Narendra Modi na lebak lhaukan si iho Safe Soil Movement hogdokre Kendriya Shiksha Rajya Mantri Dr. R.K. Ranjan Hairi leba asida magul leba shiksha pinabagi damag anoba National Education Policy lising ani kun semle amasung Jal Shakti Mantri Gajendra Singh Sekawan Hairi hokiba chehi nipan asida sarkar na misa miyam da sakti pinaba amasung makhogi punsida awan ba amapurakna ba thaurang kaya marum lokhotle pauloi zare